Ngarang Manipur gi oina ahanba Amar Falcon gi census Tamenglong district ta thiba hokre. Manipur gi konung Imphal dagi kilometer 150 rom chatlaga leiriba Jeliangrong Nagana hena namna tariba district headquarter asida leiriba local singi matung inna mamang chahi ga yengnabada Amar Falcon hairiba uchek makhal asi handak chahi gi oina Manipur da pairakpagi chang yamna nemkhe hairi. Ngarang ayu angan badagi hauduna nungthil fauba barak turel gi manakta leiriba Trilon gi asongba umang manungda chaktaduna leiriba Amar Falcon gi census thiba wildlife explore Manipur wem gi akhang ahai singna mapam adugi Rainforest Club Tamenglong RCT amadi Forest Department ki mioi singa loinana drone amadi global positioning system GPS device amasung camera gi mateng lauduna chathakibani hairi. Wemgi matung inna Amar Falcon gi census asi makhoina chaktaduna leiriba mafam ahum adugi electronic gadget records adu total tauraba matung data khangba ngamgani hairi. Adumoinamak internet service tappana maram oiraga tabulation yamna thuna tawba ngamloidauri hairi.